ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯤꯕꯨ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯗꯣꯏꯔꯥ ꯄꯨꯡ 12ꯗꯤ ꯇꯥꯗꯣꯔꯦ ꯀꯅꯥ ꯀꯅꯥ ꯂꯥꯏꯚꯁꯤꯗ ꯆꯪꯉꯛꯇꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯨ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯁꯤ ꯂꯣꯏ ꯇꯨꯝꯃꯝꯃꯅꯤ ꯇꯧꯔꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ ꯂꯦꯞꯇꯅ ꯂꯩꯔꯤ ꯇꯨꯝꯅꯤꯡꯉꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯋꯦꯜꯀꯝ ꯇꯨ ꯂꯥꯏꯚ ꯆꯦꯠ ꯀꯔꯤꯅꯣ ꯊꯥꯔꯤꯁꯦ ꯔꯤꯃꯦꯝꯕꯔ ꯇꯨ ꯒꯥꯔꯗ ꯌꯣꯔ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯦꯟ abide by our community guidelines ꯁꯤꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯋꯥꯈ꯭ꯔꯄꯅꯤ ꯇꯧꯔꯤꯁꯦ ꯇꯨꯝꯅꯤꯡꯉꯁꯨ ꯇꯨꯝꯗꯅ ꯂꯦꯞꯄ ꯂꯩ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦ 12ꯗ ꯂꯣꯏꯗꯧꯅꯦ ꯗ꯭ꯌꯨꯇꯤ ꯇꯧꯕꯩꯅꯤꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯍꯥꯂꯥ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ ꯇꯨꯝꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯁꯨ ꯀꯅꯥ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯈꯪꯗꯦ ꯈꯥꯝꯃꯤꯁꯦ ꯒꯥꯔꯤꯒ ꯌꯥꯝ ꯈꯥꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯡꯒꯣꯜ ꯔꯤꯝꯁ ꯀꯩꯅꯣ ꯍꯦꯜꯂꯣ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯏꯚ ꯂꯩꯔꯤꯁꯤꯕꯣ ꯍꯥꯂꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯂꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯕ꯭ꯔꯣ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯌꯦ ꯌꯥꯝꯅ ꯇꯨꯝꯅꯗꯕ ꯃꯤꯁꯤ ꯌꯥꯝ ꯌꯥꯎꯔꯝꯃꯤꯅꯦ ꯂꯥꯏꯚꯁꯦ ꯑꯩꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯀꯅꯥ ꯃꯤ 4ꯗꯤ ꯌꯦꯡꯉꯤ ꯇꯧꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯈꯪꯕ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯒꯦ ꯑꯝꯇ ꯃꯩꯒ ꯉꯥꯟꯕꯒꯤ ꯂꯦꯞ ꯉꯝꯕ ꯋꯥꯅꯤꯗ ꯃꯩꯒ ꯃꯝꯈ꯭ꯔꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯚꯨꯠꯀꯤ ꯋꯥꯔꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯍꯌꯦꯡ ꯑꯃ ꯊꯥꯒꯠꯂꯛꯀꯦ ꯕ꯭ꯔꯣꯗꯤ ꯇꯨꯝꯅꯗ꯭ꯔꯤꯕꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯃꯌꯥꯝ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯗꯤꯋꯥꯂꯤ ꯈꯥꯎꯔꯝꯃꯤ ꯗꯤꯋꯥꯂꯤ ꯈꯥꯎꯔꯝꯕꯗꯣ ꯈꯪꯗꯦ ꯄꯨꯂꯤꯁꯅ ꯇꯥꯟꯅꯈ꯭ꯔꯕ꯭ꯔꯥ ꯀꯩꯕꯨꯜ ꯂꯝꯕꯤꯒ ꯎꯠꯂꯤꯗꯣ ꯂꯝꯕꯤ ꯎꯠꯇꯅ ꯑꯗꯨꯝ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯕ ꯑꯩꯅ ꯂꯩꯁꯤ ꯃꯝꯃꯦꯕ ꯁꯣꯝꯗꯅ ꯈꯔ ꯂꯥꯏꯠ ꯊꯥꯟꯕꯅꯤꯅ ꯃꯩ ꯊꯥꯟꯕꯅꯤꯅ ꯉꯥꯟꯕ ꯑꯗꯨꯒꯤ ꯁꯣꯝꯗ ꯎꯠꯄ ꯗꯤꯋꯥꯂꯤ ꯈꯥꯎꯔꯝꯃꯦ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯦ ꯃꯣꯏ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯛꯑꯕ꯭ꯔꯥ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯆꯦꯟꯈ꯭ꯔꯦ ꯃꯐꯝ ꯑꯅꯤꯅꯤ ꯈꯥꯎꯔꯝꯃꯤꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯌꯦꯡꯅꯤꯡꯕꯕꯨꯗꯤ ꯌꯦꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯊꯥꯔꯛꯄꯅꯤꯗ ꯃꯌꯥꯝ ꯂꯥꯏꯚ ꯀꯩꯅꯣ ꯇꯧꯔꯗꯤ ꯇꯨꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯃꯈꯣꯟꯁꯤ ꯑꯃꯨꯛ ꯕꯗ꯭ꯔꯥ 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 ꯑꯩ ꯊꯧꯔꯤ ꯁꯤꯕꯨ ꯆꯩ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤꯗ ꯃꯤ ꯇꯨꯝꯅꯕ ꯃꯇꯝꯁꯦ ꯑꯍꯤꯡꯁꯤꯒ ꯃꯥꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯈꯣꯟꯁꯦ ꯑꯃꯨꯛ
ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯒꯥꯔꯤ ꯃꯈꯣꯟꯁꯦ? ꯁꯤꯗꯕꯨ ꯐꯨꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯕꯨ? ꯑꯣꯟꯊꯣꯛꯄꯅꯤ ꯇꯨꯝꯕꯒ ꯌꯥꯅꯔꯝꯃꯣꯏ꯫ ꯇꯨꯝꯗ꯭ꯔꯣꯕꯅꯦ ꯑꯩ ꯄꯨꯡ ꯕꯥꯔꯣꯐꯧ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯨꯝꯃꯅꯤ꯫ ꯑꯩꯁꯦ ꯀꯗꯥꯏꯒꯤꯅꯤ ꯍꯥꯏꯁꯤꯒꯦ ꯂꯝꯐꯦꯜꯗꯕꯨꯗꯤ ꯂꯩꯕ ꯍꯧꯖꯤꯛꯀꯣ꯫ ꯑꯗꯣ ꯌꯨꯝꯕꯨꯗꯤ ꯑꯩ ꯀꯁꯥꯔꯒꯤꯅꯤ꯫ ꯀꯁꯥꯔ ꯂꯣꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ꯫ ꯁꯤꯁꯨ ꯇꯨꯝꯗꯕꯅꯤ ꯁꯤ ꯃꯣꯏ ꯏꯃꯨꯡꯁꯤꯁꯨ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯅꯦꯕ ꯄꯨꯡ ꯑꯃꯐꯥꯎ ꯑꯗꯨꯝ ꯂꯩꯅꯦꯕ ꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯨꯝꯗꯕ ꯍꯥꯏꯗꯨꯅꯤ ꯂꯦꯞꯇ ꯌꯥꯗꯕꯩ꯫ ꯑꯩꯁ ꯌꯨꯇꯨꯞꯇꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯉꯦ ꯍꯥꯏꯔꯣ ꯑꯁ ꯌꯥꯝ ꯐꯪꯗꯦꯗ ꯀꯗꯥꯏꯗꯩꯅꯣꯗ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯆꯦꯟꯅꯦꯜ ꯃꯆꯥꯅꯤꯅ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯛꯇꯦ꯫ ꯃꯣꯏ ꯑꯆꯧ ꯑꯆꯧꯕ ꯀꯥꯡꯕꯨꯗꯤ ꯆꯪꯉꯝꯅꯤ ꯑꯩꯈꯣꯏꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯪꯉꯛꯇꯦ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯨꯇꯨꯞꯀꯤ ꯗꯣꯂꯔ ꯆꯥꯝꯃ ꯁꯨꯗꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦꯗꯅ꯫ ꯀꯥꯔ ꯑꯃꯁꯨ ꯒꯥꯔꯤ ꯑꯃꯁꯨ ꯊꯧꯔ ꯂꯥꯛꯏ ꯑꯍꯤꯡꯁꯤ꯫ ꯅꯨꯡꯉꯥꯏꯈ꯭ꯔꯄꯣꯠꯅꯤ ꯃꯣꯏ ꯄꯨꯟꯁꯤ꯫ ꯗꯣꯂꯔ ꯆꯥꯝꯃ ꯁꯨꯗꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯑꯗꯣ ꯗꯣꯂꯔ ꯆꯥꯝꯃꯗꯣ ꯁꯨꯕꯗ ꯊꯥ ꯑꯅꯤ ꯑꯍꯨꯝꯃꯨꯛ ꯆꯪꯉꯦ꯫ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒꯀꯣ ꯒꯥꯔꯤ ꯂꯥꯛꯑꯦ ꯊꯣꯡ ꯍꯥꯡꯉꯝꯃꯨ ꯍꯥꯏꯅꯦ ꯃꯃꯥꯁꯤ ꯌꯦꯡꯉꯨ ꯇꯨꯝꯗ꯭ꯔꯤꯅꯤ ꯃꯃꯥꯒꯁꯦ ꯌꯦꯡꯉꯨ꯫ ꯗꯣꯂꯔ ꯆꯥꯝꯃ ꯊꯥ ꯑꯅꯤ ꯑꯍꯨꯝꯗ ꯗꯣꯂꯔ ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥ ꯆꯥꯝꯃ ꯅꯤꯐꯨ ꯑꯗꯨꯃꯥꯏꯅ ꯆꯪꯉꯦ ꯑꯗꯨꯒ ꯍꯦꯟꯅ ꯆꯪꯉꯛꯇꯦꯗ꯫ ꯆꯦꯟꯅꯦꯜ ꯑꯆꯧ ꯑꯆꯧꯕ ꯀꯥꯡꯕꯨꯗꯤ ꯃꯌꯥꯝ ꯆꯪꯉꯝꯅꯤ ꯑꯩꯈꯣꯏꯒꯤ꯫ ꯃꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛ ꯑꯃ ꯑꯅꯤꯒ ꯁꯨꯕ ꯚ꯭ꯌꯨꯒꯁꯦ ꯑꯗꯨꯝ ꯊꯥꯒꯠꯄꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯂꯥꯛ ꯑꯃ ꯑꯅꯤꯒ ꯌꯧꯕꯗꯣ ꯃꯣꯏꯗꯨꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯪꯉꯝꯅꯤꯗ꯫ ꯊꯦꯡꯀ꯭ꯌꯨ 50 ꯂꯥꯏꯛꯁ ꯍꯥꯏ ꯅꯥꯎꯕ ꯒꯦꯃꯤꯡ꯫ ꯍꯥꯏ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯠꯇꯦ ꯑꯩꯗꯤ ꯊꯕꯛ ꯃꯐꯝꯗꯅꯤ ꯂꯩꯔꯤꯁꯦ꯫ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯄꯗ ꯎꯠꯂꯛꯀꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ꯫ ꯅꯥꯎꯕ ꯒꯦꯃꯤꯡꯒꯤ ꯃꯥꯏ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯀꯅꯥꯅꯣ? ꯄ꯭ꯔꯣꯐꯥꯏꯜ ꯃꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯆꯔꯗ ꯍꯥꯞꯄꯤꯁꯦ ꯅꯥꯎꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯗꯤ ꯃꯥꯜꯂꯦ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯐꯖꯅ ꯎꯗꯦ꯫ ꯀꯅꯥꯅꯣ ꯅꯥꯎꯕ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯃꯥꯜꯂꯦ꯫ ꯃꯐꯝꯁꯦ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯃꯤ ꯉꯥꯛꯇꯅꯤꯗ ꯀ꯭ꯋꯥꯇꯔ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯐꯦꯜ ꯀ꯭ꯋꯥꯇꯔ ꯀ꯭ꯋꯥꯇꯔ ꯉꯥꯛꯇꯅꯤ ꯂꯝꯕꯤꯗ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫
ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯏꯅꯥꯎꯗꯤ ꯀꯗꯥꯏꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤꯔꯣ? ꯇꯨꯝꯅꯤꯡꯉꯛꯑꯕꯀꯣ ꯂꯦꯞ ꯂꯦꯞꯅ ꯇꯨꯝꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯒꯠꯂꯛꯏꯁꯦ꯫ ꯑꯗꯩꯗꯤ ꯂꯥꯏꯚꯁꯨ ꯊꯥꯗꯕ ꯀꯨꯏꯔꯕꯀꯣ ꯑꯗꯨꯅ ꯑꯝꯇꯪ ꯊꯥꯗꯣꯛꯀꯦꯅ ꯊꯥꯗꯣꯛꯄꯅꯤꯗ꯫ ꯑꯩꯅ ꯍꯥꯏꯗꯤ ꯕ꯭ꯔꯣꯒꯤ ꯖꯥꯂꯤ ꯈꯔ ꯈꯥꯔꯤꯗꯣ ꯃꯩꯁꯨ ꯃꯝꯕꯅꯤꯅ ꯀꯤ ꯍꯥꯏꯕꯅꯤ꯫ ꯑꯣ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯤꯗꯤ ꯖꯥꯂꯤꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯤꯒꯤ ꯈꯥꯕꯅꯤ꯫ ꯃꯝꯗ꯭ꯔꯣ ꯑꯩꯅ ꯂꯩꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯂꯩꯔꯤꯁꯤꯅꯦ ꯁꯪꯒꯣꯜꯕꯟꯗꯩꯅꯦ꯫ ꯁꯉꯥꯏ ꯑꯁꯤ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯁꯪꯒꯣꯜꯕꯟꯗꯩ ꯅꯛꯅꯩꯌꯦꯗ꯫ ꯃꯝꯗ꯭ꯔꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯁꯤꯒꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯝꯗ꯭ꯔꯣꯁꯦ꯫ ꯑꯁꯤꯌꯥꯅꯥ ꯀꯔꯥꯏꯗ ꯂꯩꯔꯤꯅꯣ? ꯑꯩꯅ ꯂꯩꯔꯤꯁꯦ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯗ꯭ꯌꯨꯇꯤ ꯂꯦꯞꯄ꯫ ꯃꯩ ꯊꯥꯜꯂꯨꯕ꯭ꯔꯣ? ꯃꯩ ꯊꯥꯟꯕ ꯌꯥꯗꯦ꯫ ꯃꯩ ꯊꯥꯜꯂꯗꯤ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯎꯅꯤꯌꯦ꯫ ꯚꯤꯗꯤꯑꯣꯒꯩ ꯌꯥꯝ ꯋꯥꯅ ꯁꯦꯝꯃꯒ ꯀ꯭ꯂꯣꯟ ꯁꯤꯖꯟ ꯉꯥꯏꯕꯗ ꯋꯥꯔꯦꯗ꯫ ꯀ꯭ꯂꯣꯟ ꯁꯤꯖꯟ ꯀ꯭ꯂꯣꯟ ꯁꯤꯖꯟꯗꯨ ꯌꯥꯏ ꯊꯥꯒꯠꯂꯛꯀꯦ ꯁꯦꯝꯃꯛꯀꯦ ꯀ꯭ꯂꯣꯟ ꯁꯤꯖꯟꯗꯨ ꯑꯗꯨꯗꯤ꯫ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯕꯅꯤ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯤ ꯇꯧꯔꯦ ꯃꯤ ꯂꯥꯛꯑꯅꯤ ꯁꯤꯗꯤ꯫ ꯒꯥꯔꯤꯁꯤꯅ ꯀꯟ ꯀꯟ ꯊꯧꯔꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯪꯒꯣꯜꯁꯨ ꯂꯥꯛꯏꯅ ꯇꯧꯏ꯫ ꯁꯤꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯒꯥꯔꯤꯗ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯁꯤꯅ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯅ ꯒꯥꯔꯤ ꯈꯨꯊꯧꯅ ꯐꯖꯗ꯭ꯔꯦꯕ꯫ ꯃꯌꯥꯝꯁꯦ ꯇꯨꯝꯅꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯑꯩ ꯈꯛꯇꯔ ꯈꯜꯂꯨꯔꯦ ꯇꯨꯝ ꯌꯥꯗ꯭ꯔꯤꯁꯦ꯫ ꯃꯤꯁꯦ ꯂꯣꯏ ꯇꯨꯝꯅꯕ ꯌꯥꯅꯗꯕ ꯌꯥꯅꯤꯗ꯫ ꯌꯥꯝꯕꯦꯝ ꯇ꯭ꯔꯦꯡ ꯀꯥꯏꯅ ꯚꯨꯠꯀ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯨꯡ? ꯊꯣꯛꯂꯛꯑꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯊꯣꯛꯂꯛꯑꯗꯤ ꯀꯗꯥꯏ ꯆꯦꯟꯗꯣꯔꯤ? ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦꯀꯣ ꯀꯤꯗ ꯇꯧꯖꯅꯨ꯫ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄꯨꯡ ꯕꯥꯔꯣꯗꯅꯤꯅꯦ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯀꯜꯂꯤꯁꯦ꯫ ꯁ꯭ꯋꯥꯏꯁꯦ ꯃꯣꯏ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯈꯠꯂꯦꯕ ꯕꯥꯔꯣꯒꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯍꯤꯡꯒꯤ ꯄꯨꯡ ꯕꯥꯔꯣ ꯑꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯒꯤ ꯂꯥꯏ ꯇꯤꯟ ꯚꯨꯠꯁꯤꯡꯁꯦ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄ ꯃꯇꯝꯅꯤ ꯍꯥꯏꯅꯕꯅꯦ ꯄꯨꯡ ꯑꯃ ꯑꯍꯨꯝ ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ꯫ ꯕꯥꯔꯣꯗꯩꯅ ꯑꯍꯨꯝ ꯃꯔꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯅꯪꯅ ꯍꯥꯏ ꯑꯩꯁꯨ ꯁ꯭ꯋꯥꯏꯒꯤꯅꯤ ꯑꯗꯨꯝ꯫ ꯑꯩ ꯂꯩꯔꯤꯁꯦ ꯃꯊꯛꯇ ꯂꯩꯔꯤꯅꯦ ꯃꯊꯛꯇꯒꯤ ꯌꯥꯝꯁꯨ ꯃꯊꯛ ꯅꯠꯇꯦꯗ ꯋꯥꯡꯗꯦꯗ꯫ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯥꯏꯟꯁꯦ ꯐ꯭ꯔꯦꯁ ꯑꯣꯏ꯫ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯁꯦꯡꯗꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯣ
ꯑꯗꯨꯝ ꯃꯅꯨꯡꯁꯦ ꯂꯩꯃꯟꯗꯅ ꯀꯣꯛꯁꯦ ꯉꯥꯎꯔꯦꯕ ꯌꯥꯗ꯭ꯔꯦꯕ. ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯨꯝꯃꯁꯤ ꯊꯦꯡꯉꯦ 12 ꯇꯥꯔꯦ. ꯑꯩꯗꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯣꯏꯔꯝꯗ꯭ꯔꯦ. ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣꯍꯦ ꯁꯤꯗ? ꯅꯪꯒꯤꯁꯨ ꯍꯥꯏꯖꯤꯜꯂꯛꯄꯅꯦ. ꯀꯤꯍꯟꯕ ꯃꯥꯜꯂꯦ ꯅꯪꯒꯤꯗꯣ. ꯀꯗꯥꯏꯗꯅꯣ? ꯅꯍꯥꯟ ꯅꯣꯡꯃ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯃ ꯁꯤꯔ ꯄꯨꯔꯛꯄꯅꯦ. ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯗꯤ ꯈꯔ ꯀꯤꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯀꯤꯗ꯭ꯔꯦꯗ. ꯁꯉꯥꯏ ꯅꯪ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯏ. ꯌꯨꯝ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯥꯏꯕꯅꯤ. ꯀꯗꯥꯏꯗꯅꯣꯅꯦ? ꯂꯩꯇꯦꯗ ꯃꯅꯨꯡꯗ ꯀꯗꯥꯏꯗꯒꯤ, ꯑꯩ ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ. ꯅꯪꯒꯤꯁꯦ ꯀꯤꯍꯜꯂꯤꯃꯤꯅꯦ. ꯗ꯭ꯌꯨꯇꯤ ꯁꯤꯟꯒꯗꯕ ꯃꯤꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ, ꯇꯨꯝ ꯂꯩꯔꯕ ꯈꯪꯗꯦ. Just wait. ꯃꯤ ꯍꯧꯗꯣꯛꯏꯒꯦ. ꯉꯥꯃꯨ ꯑꯃ ꯆꯣꯡꯊꯈ꯭ꯔꯦ. तुम लेंगे अभी रोंग मान मिल जाए पहले रोटी आजा. तुम ले मैं ड्यूटी सिंगे था मैं. ꯇꯧꯁꯟꯅꯩꯅꯤ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯅꯤ. ꯕ꯭ꯔꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯨ ꯂꯣꯏꯗꯣꯔꯦ, ꯌꯦꯡꯕ ꯆꯠꯂꯣꯏꯗ꯭ꯔꯣ? ꯍꯥꯏꯗꯩꯅꯣꯗ, ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯆꯠꯄ ꯁꯪꯗꯦꯗ. ꯑꯃꯝꯕ ꯉꯥꯛꯇ. ꯑꯃꯝꯕꯩ ꯑꯃꯝꯕ ꯉꯥꯛꯇꯅꯤ. ꯅꯨꯡꯗꯥꯡꯅꯤꯅ ꯃꯝꯃꯤ. ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯖꯤꯜꯂꯛꯑꯦ. ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯁꯦ, ꯐꯥꯒꯤ ꯅꯠꯇꯦ. ꯒꯥꯔꯤ ꯊꯧꯔ ꯆꯠꯂꯤꯁꯦ ꯗꯤꯋꯥꯂꯤ ꯁꯥꯟꯅꯔꯨꯔ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏꯁꯦ. ꯍꯣꯏ, ꯃꯃꯥꯅꯒ ꯉꯥꯡꯗ꯭ꯔꯕ ꯈꯪꯗꯦ ꯃꯤꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ. ꯄꯨꯡ 12 ꯇꯥꯔꯕ ꯃꯌꯨꯝ ꯆꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯥ ꯎꯆꯦꯛꯄꯣ ꯃꯌꯨꯝꯗ ꯆꯪꯅꯩꯌꯦ ꯁꯟꯗꯥ ꯇꯥꯕꯒ. ꯑꯩꯈꯣꯏ ꯁꯋꯥꯏꯗꯗꯤ ꯒꯥꯔꯤꯒ ꯊꯥꯒꯠꯅꯔꯛꯀꯦ, ꯁ꯭ꯄꯤꯀꯔꯁꯨ ꯊꯥꯒꯠꯂꯛꯀꯦ. ꯑꯩꯗꯤ ꯉꯁꯤ 1K ꯃꯨꯛ
1K ꯑꯃꯨꯛ ꯃꯥꯡꯉꯦ ꯀꯩꯗ ꯗꯤꯋꯥꯂꯤꯗ ꯗꯤꯋꯥꯂꯤꯗ 1K ꯑꯃꯨꯛ ꯃꯥꯡꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯡꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯡꯇꯤꯒꯤꯗꯤ ꯁꯥꯟꯅꯔꯨꯅꯨ ꯐꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯍꯤ ꯑꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀ ꯃꯥꯡꯊꯣꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕꯀꯣ ꯑꯗꯣ ꯅꯨꯡꯇꯤꯒꯤꯗꯤ ꯁꯥꯟꯅꯔꯨꯅꯨ ꯐꯠꯇꯦꯕ ꯖꯨꯋꯥ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯐꯠꯇꯦ ꯖꯨꯋꯥ ꯁꯥꯟꯅꯕꯕꯨꯗꯤ ꯌꯨ ꯊꯛꯄꯅ ꯐꯩ ꯌꯨ ꯊꯛꯑꯗꯤ ꯅꯊꯟꯇ ꯁꯤꯖꯗꯧꯕ ꯖꯨꯋꯥ ꯁꯥꯟꯅꯔꯗꯤ ꯄꯨꯔꯥ ꯏꯃꯨꯡ ꯑꯃ ꯃꯥꯡꯉꯦ ꯍꯥꯏꯅꯔꯤꯅꯤ ꯖꯨꯋꯥ ꯁꯥꯟꯅꯔꯗꯤ ꯃꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ ꯇꯨꯝꯅꯗꯕ ꯌꯥꯅꯤ ꯇꯧꯔꯤꯁꯦ ꯇꯨꯝꯃꯣ ꯃꯌꯥꯝ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯗ꯭ꯔꯣꯕꯅꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯌꯦꯡ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤ ꯌꯦꯁ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯌꯦꯡ ꯑꯃ ꯊꯥꯒꯠꯂꯛꯀꯦ ꯁꯤꯗ ꯃꯌꯥꯡ ꯃꯆꯥꯅ ꯕꯤꯍꯥꯔꯤ ꯃꯆꯥꯅꯒ ꯂꯩꯔꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯅꯒ ꯉꯝꯄꯣꯟꯇꯦꯗ ꯂꯩꯔꯨꯕꯒ ꯃꯣꯏꯁꯦ ꯃꯄꯥꯟꯗ ꯁꯤꯗ ꯕꯤꯍꯥꯔꯤ ꯃꯆꯥ ꯑꯃ ꯆꯨꯍꯤꯡ ꯌꯣꯟꯕ ꯍꯦꯛ ꯂꯥꯛꯏ ꯃꯥꯅ ꯃꯌꯨꯝꯗ ꯊꯥꯔꯤꯁꯦ 30,000-40,000 ꯊꯥꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯣꯏ ꯚꯔꯥꯁꯨ ꯂꯩꯕ ꯃꯣꯏ ꯃꯤ 4-5 ꯄꯨꯜꯂꯒ ꯃꯁꯥꯒꯤ ꯆꯥꯅꯕꯁꯨ ꯍꯨꯜꯂꯤꯕ ꯑꯁ ꯆꯨꯍꯤꯡ ꯌꯣꯜꯂꯒ ꯑꯇꯩꯗꯤ ꯀꯔꯤꯝ ꯌꯣꯟꯗꯦ ꯅꯣꯏꯅ ꯁꯤꯗ ꯂꯨꯄꯥ 1,000ꯒ ꯊꯥꯗꯣꯛꯇꯅ ꯂꯩꯅꯤ ꯅꯠꯇ꯭ꯔꯥ ꯑꯦꯟꯇꯔꯇꯦꯟꯃꯦꯟ 1K ꯃꯨꯛ ꯃꯥꯡꯉꯦ ꯑꯩ ꯃꯥꯏ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯥꯎꯅꯨ ꯑꯩꯅ ꯍꯥꯏꯁꯤ ꯏꯅꯥꯎꯒꯤ ꯐꯅꯕꯅꯤ ꯋꯥꯔꯤ ꯋꯥꯏꯐꯨ ꯖꯦꯜ ꯃꯥꯜꯂꯤ ꯖꯦꯜꯒ ꯆꯞ ꯃꯥꯟꯅꯩ ꯖꯦꯜꯗꯤ ꯅꯠꯇꯦ ꯖꯦꯜꯗꯤ ꯅꯠꯇꯕ ꯖꯦꯜꯒ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯊꯣꯛꯄ ꯌꯥꯗꯕ ꯁꯪꯒꯣꯜꯕꯟ ꯂꯝꯕꯤ ꯑꯃ ꯏꯪꯈꯣꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯝꯅꯗꯅ ꯆꯠꯇ꯭ꯔꯦ ꯑꯩ ꯁꯪꯒꯣꯜꯕꯟ ꯂꯝꯕꯤꯗ ꯇꯝꯅꯐꯝ ꯑꯃ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯇꯝꯅꯕ ꯃꯐꯝꯗꯣ ꯆꯠꯇ꯭ꯔꯦꯕ ꯀꯤꯗꯅ ꯐꯔꯤꯅꯦ ꯑꯃꯃꯝ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯃ ꯂꯩꯗꯣ ꯆꯠꯇꯅꯕ ꯅꯨꯡꯗꯥꯡꯗꯕꯨ ꯀꯔꯤ ꯃꯊꯧ ꯂꯩꯗꯅ ꯊꯣꯛꯎꯗꯣꯏꯅꯣ ꯀꯩꯅꯣ ꯂꯩꯔꯒ ꯊꯕꯛ ꯂꯩꯔꯒꯗ ꯊꯣꯛꯀꯗꯕꯅꯤ ꯅꯨꯡꯗꯥꯡ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯊꯣꯛꯄꯤꯔꯨꯅꯨ ꯆꯥꯛ ꯆꯥꯔꯒ ꯐꯖꯅ ꯇꯨꯝꯃꯒ ꯂꯩꯌꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯅꯦ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯁꯤꯒ ꯍꯨꯏꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯃ ꯆꯠꯈꯤꯁꯦ ꯍꯨꯏꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯁꯤꯡꯉꯤ ꯇꯧꯔꯤꯁꯦ ꯑꯃꯁꯨ ꯂꯥꯛꯑꯦ ꯊꯦꯡꯉꯦ ꯀꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯗꯦ ꯁꯠ ꯇꯧꯗꯅ ꯃꯌꯥꯡ ꯃꯆꯥ ड्यूटी चेक नहीं हुआ है हमारे कायदे ही करना ले ꯐꯔꯦ ꯃꯌꯥꯝ
ꯇꯨꯝꯃꯁꯤ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯉꯦ ꯊꯝꯅꯔꯁꯤ ꯁꯖꯤꯋꯥ ꯖꯦꯜ ꯃꯥꯜꯂꯦ ꯅꯠꯇꯦꯍꯦ ꯁꯖꯤꯋꯥ ꯖꯦꯜ ꯅꯠꯇꯦ ꯍꯨꯏꯅ ꯈꯣꯡꯕꯁꯦ ꯌꯥꯝ ꯀꯤ ꯍꯨꯏꯅ ꯈꯣꯡꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦꯗꯦ ꯁꯤꯗ ꯇꯨꯝꯅꯔꯤ ꯑꯩꯁ ꯃꯥꯏ ꯄꯦꯝꯃ ꯃꯌꯥꯝ ꯇꯨꯝꯅꯔꯁꯦ ꯑꯩꯒꯤ ꯔꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯣ ꯌꯥꯝꯅ ꯆꯥꯏꯕꯅꯦ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯐꯦꯁ ꯔꯤꯚꯦꯜ ꯇꯧꯊꯣꯛꯄꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛ ꯑꯃ ꯁꯨꯕꯗ ꯚꯨꯠꯀꯤ ꯂꯩꯐꯝꯗ ꯆꯠꯂꯣꯏ ꯀꯥꯏꯗꯅꯣ ꯚꯨꯠꯀꯤ ꯂꯩꯐꯝꯗꯣ ꯃꯃꯤꯡ ꯍꯥꯏꯔꯒ ꯆꯠꯀꯦ ꯌꯥꯔꯦ ꯃꯌꯥꯝ ꯉꯥꯏꯔꯤꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯌꯥꯝ ꯉꯥꯏꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯕ꯭ꯂꯨꯇꯨꯠꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯕ ꯀꯩꯅꯣ ꯃꯐꯝꯁꯤꯗꯤ ꯀꯩꯝ ꯇꯧꯗꯦꯗ ꯅꯨꯡꯗꯥꯡ ꯀꯥꯡꯄꯣꯛꯄꯤꯗ ꯃꯐꯝ ꯑꯃꯕꯨꯗꯤ ꯂꯩꯌꯦꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯜꯁ ꯀꯩꯅꯣꯒꯤ ꯑꯣꯔꯐꯦꯟꯒꯤ ꯀꯩꯅꯣ ꯂꯩꯐꯝ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯀꯣ ꯑꯍꯥꯟꯕ ꯂꯩꯕ ꯆꯠꯄꯁꯤꯗꯅꯦ ꯃꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯃꯤꯁꯦ ꯁꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯊꯧꯔꯤ ꯌꯥꯜꯂꯒ ꯀꯩꯅꯣ ꯁꯤꯔꯝꯃꯦ ꯑꯗꯨ ꯃꯐꯝꯗ ꯇꯨꯝꯃꯨꯕꯅꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯃꯤ ꯇꯝꯅꯩꯕꯨꯗꯤ ꯍꯥꯏ ꯀꯨꯀꯤꯒꯤ ꯃꯐꯝꯗ ꯀꯨꯀꯤꯒꯤ ꯃꯐꯝꯗ ꯆꯠꯂꯨꯕꯗ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯇꯨꯝꯅꯔꯁꯤ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯇꯧꯅꯤ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯕꯥꯏ ꯊꯣꯏꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯥ ꯑꯀꯤꯕꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏ ꯎꯕꯁꯨ ꯄꯥꯝꯃꯦ ꯍꯌꯦꯡ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯀꯣ ꯁꯨꯇꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕ ꯃꯐꯝ ꯂꯩꯕꯁꯤꯡꯗꯣ ꯎꯠꯄꯤꯔꯛꯀꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯅꯨꯡꯗꯥꯡꯗꯨꯗꯁꯨ ꯇꯝꯅꯩ ꯍꯥꯏꯕ ꯃꯐꯝꯅꯤ ꯑꯩꯅ ꯆꯠꯅꯤꯡꯉꯤꯁꯦ ꯈꯣꯡꯎꯞꯀꯁꯦ ꯂꯧꯊꯣꯛꯈꯤꯒꯦꯗ ꯑꯝꯇ ꯋꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯦ ꯂꯩꯕꯁꯦ ꯆꯠꯁꯨ ꯆꯠꯅꯤꯡ ꯀꯩꯅꯣꯁꯨ ꯇꯧꯅꯤꯡꯗꯦꯅꯦ ꯂꯥꯏꯐꯁꯨ ꯂꯣꯏꯁꯟꯅꯤꯡꯗꯦ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯊꯣꯏꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯥ ꯎꯠꯂꯛꯑꯣ ꯌꯦꯡꯅꯤꯡꯉꯦ ꯑꯩꯕꯨꯁꯨ ꯌꯥꯎꯅꯤꯡꯉꯗꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯩ ꯊꯕꯛ ꯋꯥꯔ ꯋꯥꯏꯐꯨ ꯀꯩ ꯊꯕꯛꯅꯣ ꯇꯧꯔꯤꯗꯣ ꯊꯕꯛꯁꯤꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯍꯦ
ꯑꯀꯤꯕꯁꯦ ꯌꯥꯝꯅ ꯉꯥꯎꯖꯩ. ꯀꯩꯅꯣ ꯋꯥꯔꯤ ꯋꯥꯏꯐꯨ ꯅꯪꯉꯤꯁꯤ ꯀꯩꯅꯣ ꯅꯣꯡꯃꯩꯔꯣ ꯅꯪ ꯄꯥꯏꯁꯤꯕꯣ? ꯅꯠꯇꯦꯗ ꯀꯩꯅꯣꯝ ꯄꯥꯏ ꯈꯪꯗꯦ ꯀꯩꯅꯣ. ꯑꯣ ꯋꯥꯔꯤ ꯋꯥꯏꯐꯨ ꯇꯨꯝꯃꯁꯤꯗꯅ. ꯊꯦꯡꯉꯦ 12 ꯍꯦꯜꯂꯦ. 16 12 16 ꯇꯥꯔꯦ. ꯇꯝꯅꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯎꯅꯤꯡꯉꯤ. ꯍꯧꯖꯤꯛꯇ ꯍꯥꯏꯖꯕ ꯋꯥꯅꯤ ꯍꯌꯦꯡ ꯎꯔꯗꯤ ꯀꯤꯅꯤꯗ. ꯅꯤꯡꯊꯧꯗ ꯊꯣꯏꯊꯣꯏꯒꯤ ꯍꯥꯏꯖꯕ ꯋꯥꯅꯤꯗ ꯎꯔꯗꯤ ꯇꯥꯔꯗꯤ ꯀꯤꯅꯤꯗꯅ. ꯀꯔꯤ ꯀꯥꯏꯗ ꯊꯦꯡꯅꯔꯨꯕ ꯅꯪꯗꯤ ꯑꯀꯤꯕ ꯄꯣꯠꯇꯨꯗꯤ? ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ? ꯑꯩ ꯀꯥꯡꯈꯟ ꯑꯝꯇ ꯈꯟꯈꯤꯒꯦ ꯇꯨꯝꯅꯕ. ꯀꯥꯡ ꯆꯤꯛꯑꯦꯕꯀꯣ. ꯂꯝꯐꯦꯜ VIP ꯑꯦꯔꯤꯌꯥ ꯍꯥꯏꯖꯕ ꯋꯥꯅꯤ. ꯗ꯭ꯔꯦꯟ ꯑꯃ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯏꯁꯤꯡ ꯄꯤꯛ ꯊꯜꯂꯦ. VIP ꯑꯦꯔꯤꯌꯥ ꯍꯥꯏꯖꯕ ꯋꯥꯅꯤ. Yes. This message is held for review. Kanagi message no review the chatlise kari message thabirakpa. Idea ꯅꯤꯡꯊꯧꯖꯥꯒꯤ ꯗꯤꯅꯦ. ꯂꯩꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯇꯥꯏꯅꯕ ꯆꯤꯡ ꯑꯅꯤꯒꯤ ꯃꯌꯥꯏꯗ. ꯇꯥꯏꯅꯕ ꯆꯤꯡ ꯑꯅꯤꯒꯤ ꯃꯌꯥꯏꯗ. ꯆꯤꯡꯗꯨꯕꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧ ꯆꯠꯂꯣꯏꯗꯅ? ꯀꯔꯤꯅꯣ ꯁꯤꯅ ꯃꯔꯤ ꯁꯤꯅ ꯏꯁꯤꯡ ꯃꯈꯣꯡꯒꯁꯦ ꯐꯥꯎꯔꯝꯕ. ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛ ꯑꯃ ꯁꯨꯕ ꯅꯨꯃꯤꯠꯇ ꯁꯨꯇꯤ ꯆꯠꯂꯒ ꯃꯌꯥꯝꯅ ꯐꯦꯁ ꯔꯤꯚꯤꯜ ꯇꯧꯔꯣ ꯍꯥꯏꯕꯤꯌꯨꯀꯣ. ꯂꯥꯛ ꯑꯃ ꯁꯨꯗꯗꯤ ꯏꯀꯥꯏꯖꯩ. ꯍꯌꯦꯡ ꯇꯧꯔꯤꯁꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯅꯤ ꯃꯤꯅ ꯀꯣꯃꯦꯟꯇꯒ ꯍꯥꯏꯕꯤꯔꯛꯀꯅꯦꯕ. ꯇꯧꯔꯤꯁꯤ ꯑꯃꯨꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦꯅ 20-30 ꯈꯛꯇ ꯁꯨꯔꯒ ꯀꯥꯏꯅ ꯇꯧ. ꯏꯀꯥꯏꯖꯩ. ꯏꯀꯥꯏꯖꯩ. ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯕꯅꯦ. ꯍꯜꯂꯛꯄ ꯑꯗꯨ ꯚꯨꯠꯀꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯊꯥꯒꯠꯄꯤꯔꯛꯑꯣ. ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ. ꯊꯦꯡꯛ ꯌꯨ. ꯊꯥꯒꯠꯂꯛꯀꯦ. ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯏꯁꯦ. ꯊꯦꯡꯛ ꯌꯨ. ꯑꯩꯈꯣꯏ ꯉꯁꯤꯀꯣ ꯄꯨꯔꯥ ꯐꯨꯜ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯇꯧꯔꯗꯤ ꯐꯕ. ꯑꯩꯈꯣꯏꯗ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯣ ꯇꯣꯏꯅ ꯊꯥꯒꯠꯄꯗꯣ ꯉꯝꯗꯦ. ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ? Sola.
के साथ 33:59 नुमितंग फी साब भूत की वारी तारगा साब से फी साबदा सिंयाम काई असेंबई उनिंगबसु फाउल भूत उनिंगे से थोई थोई भी का तंगाई रेन तौरिसे भूत उनिंगे हाई से थोई थोई भी का तंगी मंगदने उदनबा भूत भूत ngata wari sanabu kari थोई थोई भी निथौजा नुमिदांगदा फी साबदा भूत की वारी तारगा साबसे फी साबदा सिन याम काय असेंबकी उनिंगबसु फावे अदोनी अइना हाइसे भूत उनिंगबसे थोई थोई भी खता ngaire कईदनो सिबो कई लमदनो यामना कइनो तौना हंगईदा साउनिंगो माले कोहंगसे काइदनो सिबो काई लमदनो अइरो असी लमफेल पात है मैं कीबदी फाउद्रे हाइजल्लीदा थोई थोई भी से कीबदी फाउद्रे काई भूत उरदी नंग कदाइदनो अइगी बैटरी से याउद्र माले 21 खता ngaire wasakpadi ngamni थाजैदा फागी तौनीदा वासक अनु यारे साउदिए अदो हाइबदी भूत मकोन दराबा चटलिसे नतेदा भूत मकोन दा नतेदा एइबो भूत मकोन दा चलगा एइ कीद्रने असेंग मीना फाव हाइनारबने करी हाइनारिबा पुंग 12 मखाई तारे हे थोई थोई भी संगाई एंटरटेनमेंट दी तुमग्रा मारे गुड नाइट हाइरमगा चखरे बाय बाय हाइरमगा कीबा खंगदेना थोई थोई भी कीबा खंगदे हाइनारबा मीना नहान कदाइदनो भूत थोइएना हाइनाबदो कइनो माइदेने मफमदो वासा अनु आई थाजरे पुंग अनिफो फी साबा करीगी पुंग अनिफो साबा वाद्रा तुदी मैसेज ट्रैक्टर है कि पुंग अनिफो फी सायरो सेमदे इना मैसेज पिन तौरे पुंग अनिफो फी सायसे वादी नुंगतीगिदंग मी अनि मखा कांदा साबा सिन काय करीनदु नोंगालगा हयेंग नोंगाला फजना साबा यादो फीदो अहिंग तुमद्रति नारकनी
ꯄꯨꯡ 2 ꯐꯥꯎ ꯐꯤ ꯁꯥꯏꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯐꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯃꯨꯛ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯊꯣꯏꯕꯤ ꯒꯨꯗ ꯅꯥꯏꯠ ꯅꯪꯁꯨ ꯇꯨꯝꯃꯣ ꯐꯤ ꯁꯥꯔꯨꯔꯅꯨ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯍꯥꯏꯕꯅꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦ ꯑꯃꯁꯨ ꯇꯨꯝꯃꯒꯦ ꯃꯌꯥꯝ ꯂꯥꯏꯚꯄꯨꯗꯤ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯊꯣꯏꯕꯤ ꯒꯨꯗ ꯅꯥꯏꯠ ꯐꯤ ꯁꯥꯕꯗꯣ ꯈꯔ ꯈꯔ ꯌꯦꯡꯉ ꯁꯥꯎ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ